Welcome to Manipur Tech Knowledge. Manipur Tech Knowledge Ingbiriba Mayambu channel sida amuka hana taram noksari. Ngasi mayamda usagadriba video si mayamda yam kanaba topic amakhakni. Haiba topic asi atai kemta nate khoigi Government of India gi Income Tax Department na 30 June masi phawbada adomna paibiriba PAN card haibadi permanent account number hairisiga adom gi Aadhaar ga link tawsanbiyona notice ama thokre. Adubu COVID ki second wave laibadagi haiba last date pirambado mu 30 September masi phawbada mu extend tawra sangtokre. Masibok ki manungda khoigi PAN card ka Aadhaar ga link tawdaba targadi adomda khoigi adomgi PAN number du kakhiba natraga kargyumba khoigi fine oina lupa lising ama masigi tawgani na notice sida palli aduna adomgi yum da laibiriba isagi PAN card tuga Aadhaar duga link tawsanbiro link kamai tawgadage do masigi video sida mayam dai taksarake link hana tawragana tawre tawda tardi kamai torga link tawgadage do isa na paiba smartphone da yam irai laina tawbay adu mayam da ngasi haiba video si hawude loi fawu yengbiraga kamai torga link tawgadage do mayam khaminasi hoji video da mayam mayon sinbirase video si horse ma'am. Let's go. Mayam kari han tawgadage do ulage yan han bada somgi shagi Google do han hangtokpiro phone da yawdo hangto matungda kari thagadage do sumaina text tawbiro e-filing ana sumaina text tawraba matungda search tawrakanda sumaina tholani tholakpa matamda ihan hanba tholakpa home income tax department habjida click tawbiro asi click tawba matamda somna interface ama ugani mama interface tu da sumna tholakani ahanbada e-verify link Aadhaar pariyengda laibani si loina yengbiro si yengam matungda kamai tawgadage do makha tarage PAN card ka Aadhaar ga link laibra laitabra do yengthosi masi yengnabagi damak ahum subda laiba link Aadhaar status habjida sangani masida click tawra matungda loading chatkre aduga sumna interface ama thoklani ahanbada PAN number do nambirani PAN number janam matungda makhada Aadhaar number mu namgani Aadhaar number janam matungda kari tawgadage do mayam makhata yengminasi PAN card number madi Aadhaar number lor matungda view link Aadhaar status habjida mu click tawrani masi tawbu matamda hujik thare jengbiu PAN not link with Aadhaar haiba PAN card asiga Aadhaar number siga link leite ana takpani tuna masi cancel amuk tawrani aduga back hantokpiro haiba Aadhaar number ga PAN card asi ahanbada kadore link leiramdre masi hana khangbirani hangi step ta link Aadhaar na thariba sida amuk click tawbirani aduga PAN ga somgi Aadhaar duga hojik link tawsanba yarani ahanbada sumaina interface ma mai thokani khai hanbada kari hana thokadaga ha matamda PAN number je asida namani PAN number je namma matungda ani shuba matamda kari mu namgadage habada Aadhaar number se mu namani Aadhaar number se hujik namage aduga PAN number su namage PAN number amadi Aadhaar number si number loiba matungda mathangda kari tawgadage habado mayam haijarage name as par Aadhaar du da laiba ming ado makhada namani haibadi Aadhaar card da isagi ming thabado adu chapmanana nambi batare haiba si number loibaga makhada mobile number ma mengani haiba mobile number sida khoigi OTP ma lakani OTP je lawraba matungda khoi link je successful loina phajana tawgaduribani aduna mobile number ma soidana hapi gadabani natar di OTP laoi makha tarakpada mobile number namani mobile number seng number lobaga makhada option ani yawgani munna pabiraga click tawbigani hauji ucharage ahanbagi option sida I have only year of birth in Aadhaar card subnagi sahi katang iba adu itardi adugi Aadhaar card to ariba Aadhaar card ni sidaida update tawdaba Aadhaar card haiba tare adu do click tawbiro aduga ani subagi da I agree to valid my Aadhaar details masi thabadana karamba Aadhaar card hapkataga haiba matamda update tawraba Aadhaar haiba tare date of birth suna yawba tang aduga tha yawba Aadhaar card tu oiragana masida click tawbirani aduga aigi habiba Aadhaar card asidi masi complete suna yaweduna ani subagi option sida click tawrani
Click tauba loiba matungda scroll tawbiro makhada chingdabiro makhada chingdaba matamda sumaina tholani link Aadhaar na asida click tawrani click tawba matamda ngasai hapkiba mobile number duda OTP one time password OTP number am laani haiba number do khoina masida menbirani mail aba matungda si complete fajana mail aba matungda validate ana tharakani validate sida amu click tawbirani aduga haiba process aji complete loire link tawbagi process adu mamaida khoi send tawgibagi okay na thoklani masida click tawbirani aduga link tawi tawdegi masigi status se amu khoi numit nini gi matungda amu hanagi mafam duda masagi hanbagi mamai interface tholakpodo aduda changaga yengbiro aduda sungjoi soidana link tawi tawdedo songthorani video sina adomda karigumba kana bakhar pi targadi video sibu like tawbiram amadi channel asibu subscribe tawbiramu mathangda anaubo topic ama muk puduna laksage